ऐसे ये लीला पार्टी तासना सना दो माना सोशल मीडिया दे वाई कोलियन थादर पुदे कोई मैंने मतंग का पांग पा अदुगी मतंग पांग लाकने इंडोर दगी कोई मैडम अरुणा होय अदगी डायमंड टीवी यंगबीबा ताबीबा मैमना मतंग खरा पांग पा है बतारे दुगा कोई साइड क्राफ्ट चल माइक तंग मतंग पांग के ना माइ लेफम ओना बाजार के दुदे लाइन कोई इमानबा मसा सो लेरे Come on now, such a long way. Dr. Ga, the Sakapiro, say, what was the Luna White? I saw Leela Partini, Masolina Partini, La Partition Luna White. Artisamana, Artisamagi, may have a pang of Mateng or Lenin opening of Zabuka. I think Bangarunge. That's nada. That's nothing very. Hi. Hôm nay cái số sống muốn bà lấy. Leela yêu bami bu Manipur da Leela party hai na kang. Sumang Leela. Yam na chaw ba me de maman. Ipai pu na thambiram bai khoi gi platform ama khang. Matam gi oba thodo wa thok ke ana. Mia mu makeup thon ba madi. Pali balengak phawbada makeup thon ma ngamba dugumba platform amani. Hari ba phambang asi matam gi thokpa thodo wa thoksingna. Kumai harau amani haina khanbaga loinana tongan ba thorumda athingba kaya marum tham Leela yoba mi mana sahi mada Leela kaya muk sanabagi sahi mada Leela dagi sel kaya phangbagi tasenamak Leela yoraga Leela yoriba artist amana imung manung yamna wana du makpuri adubu leiba ki thodong hena lui khanmana asugumba nungai taba thodo wa thoksingda Leela leptuna la amadi leiba ki dama lawdaba yadaba isagi thodang amani khanna artist singna awaba kaya marum adumak khang makhatana adumak khangkhigani Makoi sing adu marakta miyamna khangbi ubidraba artist ke age awaba lady maraga sita social media da masana ware haiduna machina phongdokkiba state kala academy gi award ke atane yomlaba miyamna sana haina khangnaba yamasigi marakta chachaduna ngamjaba mateng khradang pangjarui ai samaksu Leela gi Leela roi aman Leela gi khongchate state kala academy gi award ahumlak phangjare adubu Leela yauriba mana ai ware chaningai thaningai lerektre haiba matamda miyoiba ama oibanina Thamoiden who I ever Fawzadana, Nasidi Mahaki Malakta Luxury. Hamsilo, I should done that. Okay. Kui Tasnagi, Matam Kremamang, the Kui Dao, Kaiku, Gatoroga, video Masemaga, some Marello, Paduga, Atopa channel singer, money show the movie. Like CNTV or what I call them, they shows my way. What about the artists in the Ujibori ranks the Loy artists in the Wasidi High Gandhi and I saw so artist and the Sumang Leela Roy. They say music, everything by Amda, media guitar, TV, radio, Diamondtv, Wahong radio. Hari we sige muk thong dang lower ga leja bane habe tare duna platform sing si da koi tonga ba wana mayam lan si marak da khunga pusingi adigi leikhi da singi mu munung ge wana adigi macha sena khaina khra ba pangong na mo sin ba kaya ada koi mating pang da na koi wakhalun ma na ba kaya ga asi phaw lep tuna lai marak si da artist sing jo wa ba mayam yawe to tasna gi semo koi daw kai gugi du da viral oira pudu da gi koi su kitang artist amana smaine to kusin ngai te budi dum phawe do e artist ai jo artist amo oi bani na dum kuju samane wa ba gi di adu aina le ro platform do na mayam gi tongan ba wana gi mateng helping hand ama su diamond donor size na su to jo ba su le asi lai si de koi madam aruna indoor da le bana smai to dana sana do yam ngai te james smai to mai mateng kitang keno to je gi na to da mala palsing ani mo khat sana han tor pudu de gi aina wa fam da happy pan tho ga da koi Diamondtv gi program si de gi ko मैंने ऐसा इशू मतंग पांगे मतंग खरग पांगे तो मैं अमानी सु मतंग पांग से लगने कोई इताव कैमरा पाई जो इताव जिनो सु संवा मा कोई पुन्ना हाई तारे को तासना की कितंग फिबम कोई इसना लोई में खतंग हम तो जिनते बट अदुबो खजिक तंग दे को कितंग दे
hꯧzik wanai matam sida kitang dor su mikup khradang or su haitare khana na be haitare yamana te only 5000 khaktani 5000 se the question is again yamana ko sina awab loina di kok tabdi ya do bo su matang hawdana sum kok ba so na ha magi sim tang ta pizage ko aduga tasnara wahim tak sum habini habi kitang sim bi ko yam nungai ba phungduk seri maramdi khoi James Kushmang lagi power singer amani hedi singer amana khoi Leela ki artist amana smaina lakpiraga mateng na tawbase aingonda yamna surprise oina thoi hai hai hedi ngae ba aduga mu mayam hujiki camera pai ba sinau sing aduga mateng pangbir mayam punam Diamondtv ki maikai da mayam group suchalaga haingai da thagatsari loina na khoi ki mapalum degi khoi ki che aruna haita ro ise aruna yamna tamna lei khraga su iramdam sigi artist ma ware ga na mateng tawbir pase khoi pali singani khakti oram ba yai adu engonda ti lak ani ne na lobje yam huge loina na manung sari ki pambira pa kra mokoi du su manung pangbir pa mayam sinau sing tawru khudimang mai pa boi biu aduga Diamondtv su hena mai pak pa hena mateng chauna pangba ngamba oibiu aigi mai kai degi mangol pizeri ayu kasu upai draba aina kusi piga da bu sinatana kasu lei okay no ngai tasna kasu nati only 5000 khaktani aduga video do dum kane haitar video do na phongdom da dar di khangoi doi wa ba di dum me am one artist me am koi artist Leela yor me am nei ngon da hai bele asna di media gi de khar le hobni pe koi di only Leela khangna cha bani na se koi angang bok da manung jang dre ga hari ni wari ni ko hai di sadre thakre hai be artani moi su boarding da masa lei natra masa masu de gi cha ba thapui loina lei aduna atopa sinpham jo he udo ba adu sinpham he udo bani na hajo tasna na dum hai dana dukan yaw ge khot ke hai rui yarak ti hai do ana hojik so artist sing si mayamang da yum da leira su samo le ya da ba dress ka ji kitang kano to di mayam na yam na hantana khan bagi kanom su leibni artist sing punchi am logre anyway loi subsan jara kan da thank you so much mateng kitang pangbira ko su yam ba yam da baduga tasna adam he na ahoi video su ubira kan da mateng pangbi ya so pongna bazar ge sida dum lei adu tasna gi number PO har so dum bijage mayam na magi mateng pangbi ge har su makhata na hai ba tare matam amada mana mayam logna state kala academy gi mana logdana तौरम बने आर्टिस्ट की पुंसीरी हौरकपद यामना खुबा खुबिरकान लोइरकपसे आर्टिस्ट की पुंसी जम फजदी अदुना याम वारकप मतमसे हाइतारे मयामना मतेंग पांगबिनिंग इफ तासनाबु मागी सानकीब प्ले मयामदगी लौखिब रोल मयाम सिबिरसो हेना मखाताना मतेंग पांगबिनिंग बलेरसो मतेंग पांगबियो हाइदना रोंगसरी थैंक यू सो मच थैंक यू हौजिक ओइरग्लिबसी लान सिगी सेथिंग लान हाइबसी फजफम दिलेति पुमनमक अवाबगी अवाब ngakta lan gi saruk amani thengnaba tabani artist oirabasu sinmi oirabasu mahiroi oirabasu mangda tariba pumnamak sing adu thengnaba tabani ireipak iramdam gi dama adubu karigumma matamda thamoi yamna shokpa asigumba thodo wathok sing asidasu aikhoi miya punamangna angamanga mateng pangmada karisu kaiba leiti aikhoi masen punchilasi hena pangal thokna nabagi dama ireipak gi dama punna lan thengminaduna Sanalai pakang lai pakidama punno hona minarsi.